Ngasi numida wairam phongkiba pause singdagi maru oiba pau khara khangasaraga miyamda khudo tamjage NRC pangthoktriba fawba census pangthokpa yaroi haina khoirambal kaithelda irang haukrei taramari Sokle state asida ain kaina changchilakliba mitopsing ase NRC pangthoktuna khandoktana census pangthokpa yaroi haina ngasi khoirambal kaithelda just and fire delimitation JFD ki thaumising yauna maikai kayadagi lakpa Miyam amadi khoirambal imasing irang haukre irang adu laksinaba honavada security force ki maikedigi stun bomb amasung mo bomb kappada miyoi taraga mari henna aso apanang lei amarumda takyelda lairiba State Academy of Training su solon sinduna khongjang changsingkhre ngasi khoirambal kaithelda JFD ki thaumising yauna chathakhiba khongjang aduda protesters sing NRC pangthoktuna mitok phandoktriba fawa April amadagi haugadoriba census asi pangthokpa yaroi haujik chathariba assembly mifam asina masigi chap chabo adep amalaugadabani haiba kholau kaya lauduna protest leli amasatna bohonaki aduba raf amasung ahemba security kaya thomjinduna protest adu thingna bohonabadagi nakal anina mukna bathokki lonina security force ki makedigi stun bomb amasung mo bomb singkapsinduna irang adu laksina bohonabada aso apan kaya nang kivani amaramda takyelda laiba State Academy of Training solon vegi khongjang jangsingkiba aduga mari lainana JFD ge member mayengbam samorjin haikibada April amadagi haugadoriba census asiga mari lainana ngasidagi State Academy of Training da lairiba census training center da census adubu chathagadoriba singe training piba hauragani habagi pau phongbadagi ngasi JFD ge member singna mafam aduda thomjinduna solon begi khongjang adu changsingkhibani April dagi haugadoriba mikok thibagi thaba ase matam kharagi yaithoknaba haujik chathariba assembly budget mifam asida chapchaba warep laugadabani haiki ngasi changsingkhiba khongjang aduga mari lainana wangkhaida leiba suki office ta pangthokhiba pawgi mifam amada JFD gi campaigner Jitendra Ningombana haikibada ngasigi khongjang adu yamna democratic oiba maungda changsinaba honakhibani adubu security force ki makedagi khongjang jangsilibising gi marakta phaba punba tawrakpa yorakpadagi muknaba thoktuna phajadaba thodok adu thokre security na tear gas amasung istambom kapada miyoi taraga mari hena aso apanangkhre JFD gi makedagi di haujik chathariba assembly mikhal asida NRC pangthoktuna mitop khandoktuna chap chabo adep amalaubiyo haibani JFD na census ki mayokta leite tawbadawba mitop khandoklaga just and fair oiba mongda asengba asumba census adu pangthokpiyo haibani haujik leiriba fibam asida census pangthokpa tarabadi ain kaina changlakpa mitop kaya adu leiba asigi citizen amanamduna oikhiba tabani mamangi lengaki matamda lamdam asida elegant emergency lepna changchilakpa amadi unrecognized oiba khul kaya hengalakle haibase mayek sengna khangba ngamkhrabani haribasing adu ningthina check tawraba matungda census pangthokadabani haiki makhatarakpa pawda urukhul-dagi Imphal tamna lakpa winger ama Kuki singna hijack tawraga passenger sing Mongkot Chefuromda puraga chatkhre ngasi ayuk anganbada urukhul-dagi Imphal tamna passenger sing puraga chatkiba winger van ama lambi asigi Mongkot Chefu Village mayada Kuki khulai paibani singnaba singna khamlaba matung gari aduda tonglapa passenger sing pulap gun point na puraga chakkhre haide thajaningai oiba paugi source amagi matung inade urukhul-dagi Imphal tamna chakhiba winger van adu ani yadaba maungda khulai paiba sing aduna hijack tawkhibani gari aduda tongkhiba ahal oiraba passenger amana yamna mathoi wana tahana mahaki imung manungda aroibo oina call tawrakhibagi matung inade gari adu nampuda Mongkot Chefu Village area da khamhalaba matung gari aduda tonglakhiba passenger khudingma Urkhul district ki manung chana leiriba apikpa Kuki khul ama oiriba Sangkhai amasung Mongkot Chefuromda jungle gi saruk sing phawraga puraga chatkhi lonina khulai fiber sing aduna passenger sing adubu jungle gi sarukta phawduna pukhibagi video footage sing so social media da thaganarakli adubu mari leina authority singi makedagi de
official oina confirmation amata fangba ngamdri. Kuki khulai paibasingna Imphal Urukhul lambigi Sangkai area da Urukhulдagi Imphal tama chakhiba winger van amada tongkhiba passenger sing lamphau oina phaduna pokhiba adu Tangkhul Nagalong da akan mamongda condemn tawbaga loinana thawdo asigi matangda chief minister na akan mameng changduna makhoibu aso engam yauduna thadoknaba mathau taba thabaksing paikhatpiu haina aiba cherol ama pisingkhre maraksida ngasi ayuk pung mapalom tabada Thoye amasung Sangki Kuki village anigi marakta khulai paiba machal akan mamongda nongmai kamna khare hairi adubu karam bala harup singi marakta khutongna khibano haibadudi press na phangba ngamdre adubu thajaningai oiba paugi source amagi matung inadi thawdo adu ngasi ayuk pung 8 ga minute 4 tabada thokibani Kuki militant singna jaga aduda nongmai kapthorakpadagi Tangkhul volunteers singi marakta nongmai kamnabagi thawdo adu thokhibani hairi makha tarakpa pauda oja nupi ama kidnap tawkhre ngasi nongthil Imphal gi Deuraren da leiba Manipur Tip School gi oja nupi ama angawba machugi registration number yaudaba I-20 car amada lakpa Miyoi kharana kidnap tawkhre hairi press na phangba paugi matung inadi sakhangdaba singna phaduna pukhre hairiba oja adugi maming Begam Pharigana kawi school gi founder na phongdoropagi matung inadi Begam Pharigana ase mahaki mapuroiba majibu na phaduna pukhibani mahaki mapuroiba ase Yaripok sangam dabidagini mahaksu atopa school amada oja oibani makhoi ani na hauzik khainadaga leibani hairi makha tarakpa paungda Urukhul district ki Sanakai Tangkhulda thariba popi sing Kangpopi police na yanthatnaba changsilubada chaungna muknakhre state asigi maru oina singi district singda paksanna popi thariba sing security force na manghanta annaba honavada territorial dispute na maram oiraga chayetnaba kaya thokpana khumang choksimba ngamdre hariba thawdo asigi manungchana ngasisu Urukhul district ki Sanakai Tangkhul gi singthakta paksana thariba popi pambi sing Kangpopi police ki team na changsinduna yanthatnaba honavada mafam adugi khunja singna district boundary lansillaga sangaklaga popi yanthatpa yaroi haina police amasung Kuki khunja singi marakta chaungna muknaba thokre popi thariba farmer adumaktada police amasung Kuki khunja singi marakta muknaba aduna maram oiraga popi pambi sing yanthatnaba honavada apanba thokre thawdo aduga mari lainana social media da thagalakhiba video footage amada popi yanthatpa chaliba Kangpopi police ki personnel amana phongdokhibada makhoina popi yanthatnaba honavada Sanakai gi khunja singna athingba pire masigi matangda sarkar ga mari lainaba authority gi makedegi chapchaba ama haibiro police na popi pambi yanthatnaba honaribasida support tawribra natraga khunja singna athingba piba asida support tawribra kariguma police na chathariba drive ase lepo harebodi aikhoi mafam asidagi handokhragi haina pendaba wafum kaya phongdorakli adubu thawdo asigi matangda sarkar gi makedegi statement amata thokpa leitre police official amana makha tana pendaba amasung asauba kaya ga loinana phongdokhibada makhoi ase law enforcement authority ni maram aduna popi pambi paksanna manghanta anbagi operation chathavada makhoi gi right lai hairi adubu khunja singi makedegi hairibana popi thariba sing paksana manghanaba honavada athingba amataga leite tawadabu hariba thaba ase mari lenaba authority gi makedegi pangthokpiu makha tarakpa pauda elegant emergency state asida changlapa chingnaba thaba paikhalamlaga irangna lepkhiba adu amu hana chathanaba honaragani home minister state asida yumthangnariba lebak singdagi ain kaina illegal immigrant kaya changsilapa chingnaba center lenga ki pautak matung ina thabok paikhat pa horamlaga Englishing aniga subna kul humdagi me ahumdagi tholakhiba Kanglup ki irangna maram oiraga lepkhiba adu amu makha chachanaba tharang tawragani haina home gi thawpuriba minister Govindas Kothokjamna ngasi assembly da phongdokhre nakal amaramdana ngasi chief minister Y Camp Chana state asida census amasung special incentive revision SIR matam khara chonthananaba ECI ga pau phongnare haina house thamkhre
ngasi assembly gi homni chamba numiki ayuki census da finance ki thopuri ba chief minister y kemsana Manipur lenga ki tungan ba department taraga mari gi voting for demand grant lising aniga sumna kuntare ki demand pass tongnaba khana nainaba pukhalakhiba amada opposition MLA K Mega Chandrana police workers amasung art and culture gi demand sing kat mosam pukhalakhiba adubu withdraw tongnaba amasung demand sing adu pass tongnaba Chief Minister amasung Home Minister na wafam kaya thamkhibaga loinana MLA Mega Chandrana pukhalakhiba wahangsingi pakhumda Minister Govindas Kothokjam na haikibada Englishing aniga sumna kulhumdogi me ahumdagi tholakhiba irangna maram oiraga police army dagi lut tawkiba khulai ayamba recover tawre punu nongmai lising tare chamri kunthra tare lut tawkibagi manungda khulai lising taruk romde phagatle center gi instruction matung ina security force na makhata na operation chathaduna walawriba lut tawkiba khulai sing phagatnaba ain kaina sel khaiba amasung apamba pibasing phagatnaba honare police modernization ki thabok sileptana chathari Manipur police ki masagi oiba manual amasung semnaba tharang tawre hauji chanariba police manual asidi Assam police manual ni Minister Govindas makhata na youth affairs and sport ki matang da pukhalakhiba demand gi kat motion adugi matang da makhata na phongrokibada mamang da khul amada sanabung ama haiba scheme adu makhata na satharagani irang na maram oiraga hariba thava ase matam khara leprubani mapalamda sanana ba state gi thabada yohalaktaba laikhibadu housing matam de sports sector chakholakpagi matung inna state gi khankibasing adu chanadaba kaya laikhi masi matung thoktuna ba yengsilagani state asida ain kaina sel khaiba chingnaba entry extortion sel su leire masina Manipur wangbadagi phone tawtuna demand tawbasi thingnaba leptana thabok paikhalle police checkpost sumasing hengal handuna ain kaina chathaba thong kaya thingnaba honare state asida community singi marakta free movement gi matangda haujik lairiba athingba ase makha chathakigane state asina mahausagi phibam halaknaba honavada community khudingmak thajanaba changi haike house ki leader su oiriba chief minister na department taraga mari ki demand sing pass thongnaba pukhalakhiba MLA Mega Chandrana kat motion sing pukhalakhiba adugi pakhumpi raba matungda motion adu withdraw tawduna demand sing adu yetnaba laitana pass tawkhi masigi mamangda chief minister annual report of Manipur Lok Ayukta Manipur Information Commission report amasung economic survey Manipur lising aniga sumna kunmari kunmanga gi report su house da table tawkhi tungda Manipur Legislative Assembly Committee ahum Committee on Public Account Committee on Estimate amasung Committee on Public Undertaking Committee ki member tare laigadaba procedure March 13 ta khananaba house table tawkhi